Punsi mai kaina mayambu amuka hana taram noksari. Pirthibida paisa paibasingi maming palakpada adumak yauduna lairaba Microsoft company ke founder amasung owner Bill Gates na sumna hai. If you born poor, it's not your mistake, but if you die poor, it's your mistake. Lairana poklakpadi nahaki naral natte. Adubu Nahakna Lairana adumak sikhrabadi madu nahaki achouba naral ne. Kod asisu ayakna khwaidagi pamjaba amadi ayakbu motivate yamna su toba wahi matengni. Pirthibida magi hiram mamamda mai paglaba miyosing makoi masagi hona zamalna oirakhibani haibada haimanba thokoi. Takpi tambibana phanakana honadunasu haigadaba khangadaba shingadaba mahakna tayonaba ngakta tawraklabada upai leitaba haibadu oigadoribani. Sanabadabu oiro business tabu oiro mahi masingi lamdabu oiro makhoi masana honazaduna mai pakibana ayambane. Pokpada makhoi wakal losing punamak ahangba angauba chebang amagun thorakhiba ngani. Ahangba chebang asida magul leiba maru oiba punsigi pandam duga mari leinaba wahi parengsing isinduna maman yamlaba wahi singtana pik thalaba ahangba yaudraba angauba chebang oiba mikuptudani mai paklaba misak ama oigadoribase. Masi pumba nahakna poklakpada inakkhunlaga leiramlaba imung ama nattraga lairaba imung amada poklakpa haibasiga karigumba hiram amatada mari leirate haibasi nahak khangadaba. Ayambana pirthibida mingchet urong khilamliba makhoi lairana karisu leitaba imung amadagi haurakpana ayambani. Awatpa amata yaudraba hiram khudimak manakta khinduna thamlaba mondom montek mathak chaurakpa makhoina punsigi hingbagi mahau punsigi lamtheng kaya masak khangba haibasi khara adumak wale. Sara henba matamda chen maru amagi magun khangani. Khutta paisa siki ama phawba leitrama matamda lupa mangagi value khangani. Amukta maina poktriba mina mai haibasi yamna saba posak amani karamna khangani. Nahakna lairana poklagi haiduna kanadano maral sigadoribase. Imada nattraga babada. If you blame to your parents to born poor, that is one of the biggest mistake you have ever done in your life. Nahakna lairana poklagi haiduna nahaki ima babada maral siraba aduga nahakna matik sadaba misak ama oribadusu nahaki ima babana lairarambana ohelibani khallaba madu nahakna nahaki punsida toba khwaidagi asoiba ngakpiba ngamlaroidaba naral amade. Nahaki ima babana nahakpu haksangi sarukta asoiba amata yaudana pokpiramlibado madudagi henba achoba khudolama malensida leiriba kananasu nangonda piba ngamloi habase punsi supata kaunroidabani. Laibak thina malem sigi phajaba masak punsi chupa uba ngamlaroidaba pokpadagi amamba sangsara mada tinduna leiraba mahakna nahakpu karigi kalaglabdo. Chak lami haiba wahi anisi phawba haiba ngamdana taibang palsida aikhoiga tona tinaduna leiriba punsi supa nungsiba lishingna yomlaba thabum tara naupuduna pokpiriba punsi chupasima laman singam laroidabiduda ima haiba wahi siphawba haiba ngamdraba mahakna nanguraga kari phawrongani. Maramasina munna khalo nahakbu ima babana malemsida asoi angam yaudana puraglibasidagi hena chawba khudolama malemsida leite. Kham thengna lairana haurakhiba apartment abagi apikpa kahamada machin manau ahumga loinana mamaga leiminaduna nongma 25 cents ka ngairaba matamduda mamaga onchinmaneduna kaminaraba matung numito sara henki. Mahakna sanaba haugalakpa matamda sara ani suna saraktabana mayang kanglaba Ronaldo bo mahaki coaches singna khara hena luna tawbiduna magi tongana chanaba diet hena pije. Asomna asuk lairana haurakhiba Ronaldo nongmatasu kanadasu maral thangjilude. Ayhak lairana poklakpani karisu tawba ngamlaroi oiroidaba ngangni khanduna laithoklamlaba ngasigi Ronaldo asi karamna oiramgani. Mahaki manglan ama leibuduna Pukning changba hotnaba kanba thamoina pamkhibana ngasidi football gi history da Cristiano Ronaldo ge maming sanagi mayekna iduna leiragani. Ngasidi pirthibisida paisa pairaba sanaroisingi maming palakpada mahak adumak yauduna leirabani. Amade ngasigi pirthibida football hariba masana sida Cristiano Ronaldo haikhrabadi loirabani. English ki coaching ama ningthina tamnaba sel phawba leirakidaba numit khudingi kilometer 12 cycle na thoduna tourist guide oirakhiba Jack Ma ngasidi mahaki hona zamalna billionaire ama oiduna malem pirthibisida sel pairaba misaksingi manungda maming yaurani. Ahing kaya masing khangdana sara helakhraba nganna yuman mari leinarubana single parents oina macha nupi amaga loinana wana hilakhibi amadi depression amadi anxiety na matanta sijarage haina suicide attempt amurak tawraba one of the highest paid Harry Potter gi author J.K. Rowling ngasidi billionaire oiduna
inakkhunba haibase aikhoi isana semgadabani amadi lairana poklakpagidamak ninda topom thokte haiba paujil tatana chelibini jeke rolei asumna prithibida maming leiraba sel pairaba mipung khudimak lairana horakhiba punsida khudong thiba lanpham kaya mayoknarba matung athingba pal kaya namkhairamduna punsigi lanpham kaya da mai pangna sangsilakhiba ngagi makoina masagi mathouda pukning changlamdraba pandamama leiramdraba lairana poklakpani lairana horakpani karibu tawrugani khanduna irai laina punsi adu leithoklamlaba karamna malemsida mai paklaba shel pairaba misak amoiraba lairana poklaki haiduna tuminna leithokpagi mahutta nahak nasana nathanta wahang kaya hamjagadabani. What is my passion? How could I achieve my dream? How far is my goal? How much longer should I target to achieve my dream? Why am I not rich? Why am I not success? I have a quite a pamzaba, no solution pansigari. I have a kamdona, I give manglana si, mang pound of I have a goal si, I want to get kayam the lava lady again. I have a pandamasi, pangadabakayam, sang the wallet. I have Karidamak inakkhunba. I have Karidamak, my partiban. Assume the Tatana Handuna wanting a sing pokum to Dokadam. Rich Dad Poor Dad the author, Robert Kiyosaki Sumhai. Don't work for the money. Never touch that things. Work for your passion. Work for your dream. Money will follow you. Kaidong the Paishagi the Makabak Sugan. Nahaki Manglan, Nahaki Pandam Tukak, Hana Ugadavani. Madu Karam the Egypt Ogani, Karam the my park Mangani Haiba to the focus store Badi, Amadi, my park Labadi, Nangi Paisha Haibadi, Matanta Natung in Zarakataban. They have 24 hours. You also have 24 hours. They have mine. You also have mine. They have 2 eyes, 2 ears, 2 hands, 2 feet, and you also have the same thing. But the difference is only one thing. You are not using them wisely. You do not invest your 24 hours for the good reason. Makhoi gishu no magi manungda pungkun mari fang. Nahaksu pungkun mari adumak phangle. Makhoi wakal khanba ngamba kok pale. Nahaki su pale. Makhoi mit ani na kong ani khud ani khong ani yaure. Masig chap manana nahaki su yaure. Tawigum sung khenari ba haiba bu sema kaktani. Awat pa leitaba nahaki haksangi saruk sing mafam chana sizinaba ngambe. No magi manungda phangliba nahaki pungkun mari sa kanaba hiramda sizinadre. Nahaki pandam duda, nahaki manglan duda, nahakna mai paglaba misakama oirakpa hotnabada sizinadre. Arembada mangalle. Masina maram oiraga nahak nasana nasabu thazadre. Khudingmak oithokloidaba oina uhalle. Lairana adumak leibasina nahaki nuaichabi haibadu oirani. How can you accept you are poor? Nahak nasana lairaba misakamani haibase karigidamak yazaribano. Karigidamak nahaksu inakkhunba haibadu oiba yaroidoribano. Nahakna pung kun marisigi manungda yamdrabada pung maridi nahakna pamjariba hiram maduda sizinnagadabani. Madu nattrabadi nahak hiram madubu thamoina khoidaba pungningna yaba nahakna pamjaba hiram amani nahaki pandam ni haibada luna thokan. Lairana poklakpa nattraga inakkhunba imung amada pokpa haibase eikhoina semluba ngamba natte. Taibang semba mapuna tamlakkhrabani. Adubu nahak inakkhunba ama oirakpa haibasidi nangi khutta lei. Nangna oithokhanba ya. Nangna hotnagadabani. Nahakna hotnaba kanba pukning changba kayamuk yamna nangi pandamduda seriousness oibage kaya yamna focus tawbage haibasing asigi makha pongani. Nahakna semdokluba yararoidaba hiramduda karigidamak thamoida ninda tawgadabadi nahakna semdokpa ngamba lambiduda semdokpa ngamhodabaduni. Maramasina lairana poklakpa haibase nahakna laluba nahaki naral ama natte. Nahaki achouba naraldi lairana adumak sikhibadu.